Akiswani Imphal, Wahengbam Washington na pau pajeri, ahanbada maruoiba pau. Sinmi singi iho amadi makoina thengna kiba khudong thiba kayabu ningsingba oina ngasi, malemgi sinmi singi numit palan tauri. Numit marini chathagadaba ahanba malemgi oiba Audio Visual Entertainment Summit Webs lisingani kunmanga ngasi Mumbai da Pradhan Mantri Narendra Modi na haudoklagani. Bharat ki konung Delhi gi INA area dangarang numidang dukan kuntaruk rom mai chakre misi minadi yaukide amasung Bharat amasung Egypt ki terrorism thengnanaba joint working group ki mari suba mifam ngarang Cairo da pangthokre. Ngasi malem gi sinmi singi numit ni sinmi singi iho amadi makoina thengna kiba khudong thiba singa da buning singba oina sahi khuding gi me amada sinmi singi numit haina palan tauri sahi asigi palan thorong gi mapung oi behiramdi sinmi singda soyangam thokhandaba amasung masa mau phana thamba haibeshini malem gi atai mafam singaloina na Manipur da sungasi numit asigi palan thoram pangthoknari Indian National Trade Union Congress Manipur branch na sinduna numit asigi palan thoram Imphal gi BT Road ta leba Congress baban da pangthokani All India Trade Union Congress Manipur State Committee nesu numit asigi palan thoram Imphal gi kaisampat ta pangthokani United Labour Organization Manipur nasu numit asigi palan tauri Amuktang season naraga hundokpa plastic ki polam sing season nada nabagi matangda miam humna khangmin nabagi drive ama ngasi Imphal East Zilla gi Wangkhai Andro Parking Bazar da pangthokre Thoramadu Directorate of Environment and Climate Change Manipur Pollution Control Board amasung Kanglaipak Women Multipurpose Cooperative Society Limited na punna sindu na pangthokhibani Thoramadu ga mari lainana Directorate of Environment and Climate Change ki Director Dr. Tri Brajakumar na amuktang sijenarga hundokpa makal ki plastic ki polam sing sijenabagi mahutta miyamna se na natraga phi na saba polam sing sijenanaba apil tauri Thoramadu ki saruk ama oina miyamda self help group sing na saba phi gi khaw sing chu yanthokhi Drive asi hayengna Kongba Bazar da aduga Nongmeikapam numitana Khurai Lamlong Bazar da pangthokani hairi Raija sida mahausagi khal kaitharak padagi awaba chaitheng kaya mayoknari Nongju nungsa chang nairakta sina maram oiraga ingbagi matam tensilakpa amasung sabagi matam sangdorakpa thengnari Malemgi honglakliba ingasagi khal kaitharekliba sigi ngakthoknaba pambai singi matangda DM University gi Assistant Professor Dr. L. Sanjoyna asumna hai Yamdravada mi amana upambi amakatan thabiba mapung marai phara upambi amasina atmosphere di carbon dioxide annually around about average 40 kilograms of carbon dioxide subscription mangami aduga at the same time mana 4 member labor family amagi oxygen se watna mana sahi machine do oxygen supply to bungame aduna hairiba chamchamba thong sing ase paikhala kanda koina malemgi onga iba ainga sagi amadi Manipurda phanga iba climate change ki saitheng singche asidai khajikta weso handan bangangani haina ai thamjage Raija sida mahausagi tangdu laitaba phibam poraknaba Assam Rifles na tongan ba kanglup ki mioi singo unaduna wari sanaba amadi atai thoram kaya leptana pangthokli Assam Rifles na Tengnokpal gi SP BSF amasung Rapid Action Force ki mihut sing Ima kaithel gi nupi sing Kaino gi ward member Maya Paibi Singh Thobal gi Students Union Khulgi amadi kanglup kaya gi lusingba singa punna phamina duna wa khanakre ngarangsu Tengnokpal jila gi Moreda Joint Internal Security Exercise pangthokhi maduda tongan ba force singi mioi chahum kullom saruk yakhi mob control medical emergencies amadi khulai paiba kangbu singna ki halakpa mayok nabagi thawong singda midyang thamduna thoram madu pangthokhibani Assam Rifles na Kamjong Jila gi Sakpaw amasung Tengnokpal Jila gi Sitada Mahiroi sing amasung Oja singi oiba thoram singchu sinkhre Sandel Jila gi Phaisangjang khulda sungarang medical camp ama pangtoktuna nupi amadi angang sing yauna mioi kaya layangki Sandel Jila gi Deputy Commissioner na sinduna Pradhan Mantri Vishwakarma Yojana scheme gi makhada Nongmagi oiba awareness program amangarang jila asigi DC office complex ki multi-purpose hall da pangthokre thoramadu da punna mioi humpu hen na saruk yakhi
ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯚꯥꯔꯠꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯑꯍꯥꯟꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ Entertainment Summit Webs 2025 ngasi Mumbai gi Geo World Convention Center da hawragani numit marini chathagadaba mifam adu Pradhan Mantri Narendra Modi na hawdokani thoramasina audio visual amasung entertainment industry gi tungi oirakadaba phibam gi matangda malem gi lebak kayana khananabagi khudongchaba ama piragani masigi mathakta mifam asina Bharatpu malem gi oiba media entertainment amasung digital innovation gi hub ama oihanabagi lambida sangsil hanbasung amhallagani Pradhan Mantri na India Challenge tagi khangal aba mioi singasu wari sanagani Thoramaduda Manipuri jagoi amasung thang ta na chingbasu utkani Mapal Thoramantri Dr. S. Jaishankar nangarang America gi Secretary of State Marco Rubio ga Pahalgam terrorist attack ki matangda wa khanakre Sri Jaishankar na terror attack adugi thaurang tawkhiba saugatkhiba amadi lautunabada yaukhiba khudingmak ki mathakta thabak laukhatnabasu phongdokhi Laibaki konung Delhi gi INA area da laiba Delhi hatta ngarang numidang sauna mai chakpagi thokdok thokre Delhi Fire Services ke pauna hai Mapamaduda fire tender tara humdoi changsinduna mai adu muthatna bahonaki mai aduna dukal kuntaruk lom chakre adumainamak mi asok apan thokpagi paudi leite Bharat amasung Egypt ki terrorism thengnanaba joint working group ki mari supamifam ngarang Cairo da pangthokre mifam aduda Bharat ki ambassador KD Dewal amasung Egypt ki ambassador Walid Al-Fiki anina lusingba mihut kangbuna terrorism thengnanabagi matangda kupna khanaki mifam aduda Bharat amasung Egypt na handak Pahalgam da thokiba terrorist attack adubu kanna yaningdabasu phongdokhi Makhal khudingmakki hingsagi thawongsing thengnabada Egypt na Bharat mapung phana mateng pigani haibagi thajaba pibaga loinana makhal khudingmakki terrorism thengnanaba laibak anina punna honaminanabasu yanakhi Bharat amasung Egypt laibak anina terrorist singna technology cryptocurrency sing amasung cyber space na singba sijanabada nauna oirakliba singnaba kayagi matangda su khanaki Pahalgam terror attack ki matungda Bharat na Pakistan ki aeroplane sing laibak asilan paibe yahan khidre Civil Aviation Mantraloy na hai athingbasi thasi ki kulhumdoi phawba leigani Mantraloy na hai Bharat ki nongthaki lambida Pakistan da register tawba aeroplane sing Pakistan Airlines ki natraga makhoina chalaiba aeroplane sing hairiba matam asi phawbadi paibe yakhiroi Kendra ki Griha Mantri Amit Shah na Gujarat Day thorongba mari leinana rajya dugi miyamda yaipa paujal piri social media da thagatwa warol da Sri Shah na hai Gujarat rajya achi tongan ba mahausagi oiba aitihasik amasung cultural heritage marang kaina leijaba amadi miyok misan phajabagi damak maming leiraba rajya amani mahangna hai rajya sigi thoidok hendokpa haisingba suno makanba amasung pothok kaya puthokpagi thawongna Malemgi miyamgi pukning singsilli Med Department na hairi awang nungpok rajya sing Manipur, Nagaland, Meghalaya, Tripura yauna Odisha amasung Uttarakhand lakliba numit ninida len yauna nong churabayai amaromda nongchup thangba Rajasthan amasung Jammu da ngasi ka hena sabagi phibam mayok narabayai Indian Premier League T20 cricket ta ngasi Rajasthan Royals ka Mumbai Indians ka Joypur gi Sawai Man Singh Stadium da numidang pung 8:30 da thengnaragani Chandigarh da nganang pangthokiba ni suba Indian Open Relay Competition ki nupa gi 4x100 meter relay da Gurbinder Bir Singh Animesh Kujur Manikand Hobli-Dhar amasung Amaland Bora Gohaina Singba Apunba Kangbuna National Record Thugaikre Makoina Lamjel adu second kuntra nipal dasmik tarung apanda chenduna anauba record thamki aroibada maroiba pau amukhana Sinmi singi ihaw amadi makoina thengnakiba khudongthiba kayabu ningsingba oina ngasi malemgi sinmi singi numit palan tawri numit marini chathagadaba ahanba malemgi oiba audio visual entertainment summit webs lisingani kunmanga ngasi Mumbai da Pradhan Mantri Narendra Modi na hawdoklagani Laibaki konung Delhi gi INA area da ngarang numidang dukan kuntarom mai chakre misimina di yaukide amasung Bharat amasung Egypt ki terrorism thengnanaba joint working group ki mari subamifam ngarang Cairo da pangthokre Paulo Jere